Eikhoigi Republican Party of India athawale RPI Manipur da state party oina official recognize tourakle ECI ne thokjare haibai wani piriba thongna di Praja na pibani Praja na ngasi gi thongna se piramdraba akoi da nungsibu lamdraba akoi na ngasi gi recognize tawbase oithoklamoi aduna mayam punamakta khuramduna thagachari adu hen mapung phana RPI regional party oina mapung phana wak tawbu ngamba oijage miyam gi kholao duna akoi gi kholao ni high command na akoi kholao nate Praja gi kholao na Praja gi animbana akoi gi apambani akoi gi animbani haiduna ngasi legislation jari. Thank you so much. ngasi thongna pangal kares hena pibire karigino haiba matamda Election Commission of India ECI na Eikhoigi Republican Party of India athawale RPI Manipur da state party oina official recognize tourakle tasengna Eikhoigi RPI ngasi bau ekhoina changjanjarak step khudimak akhoina pamjabadi Manipur gi any situation any crisis Manipur gi any nook and corner gi damakta akhoina politically changjanba matamda regional party oina wak tawdragadi Praja miyam na pamiba kholao Praja miyam gi grievances miyam se kone solve tawu ngamoi any political party oisanu sida high command haiduna mathakta ama leiraga mapanda leiba Delhi da leiba Maharashtra da leiba any mafam amda leiba miduna akoi gi Manipur gi maramda hena khangba hunade aduna any party mapan gi party oigera koi Manipur gi North East ki party oigera any party oiningba oiraga su akoi na si particular party se akoi na regional party amoina wak tawbagi wakhalon da first priority da thama changjan ba taramba taragadi akoi Manipur se ngasi thoiba problem myam se thoi dabani aduna huziki ngasi gi hagandaki cherak sida Praja myam da su leibiri ba akoi gi RPI thawale gi whole members na yama thagat pa phongdok chari maramdi Praja yaudana ngasi ECI na tholok iba RPI state party amoi ne recognize tawre haiba se akoi gi nungsiba Praja yaudana recognize tawba ngamamoi makhoi gi achauba thodang duna koi thajabiba akoi da leiba support tuna ngasi akoi sumaina ECI na state party amoi Manipur da recognize tawrakli bani aduna ngasi akoi officially chela pase thongna oina lawjare haira kanda hanadagi hena akoi hanadai haijaba akoi motive regional party amoi na wak tawba high command gi makha amata yengdana akoi na Manipur gi phanaba tawrakpa taragadi akoi lawjagani high command tajagani Manipur gi chanadaba yamna mari lenadaba thabak tawrak taragadi akoi kai high command ga mari lenazaroi haibase hanadai haijagi bani aduna ngasi state party oina su recognize tawbire officially aduna akoi hena changjala aga akoi gi new political direction the idea of Manipur sida akoi na focus tawrakanda politically akoi problem se solve tawnaba akoi RPI na regional party mo ina wak tawjaraga fully focus tawjagani haiduna miyam da haijari in press meet tawjari basidi tasengna akoi gi nungai basu phongdok chaba nungai ba si kaino haiba matamda akoi na wak tawningba thabak yang watli tawgadaba thabak miyam leiri aduna tawri basida akoi da thongna bibi ba piri si kanano ECI ne thokjare haibai wani piriba thongna di Praja na pibani Praja na ngasi gi thongna se piramdraba akoi da nungsibu lamdraba akoi na ngasi gi recognize tawbase oithoklamoi aduna mayam punamakta khuramduna thagachari adu hen mapung phana RPI regional party oina mapung phana wak tawbu ngamba oijage miyam gi kholao duna akoi gi kholao ni high command na akoi kholao nate Praja gi kholao na Praja gi animbana akoi gi apambani akoi gi animbani haiduna ngasi legislation jari. Thank you so much.